State ase chatharakliba tha tara helaklaba irang ase athuba matamda center na mithiang changduna loisilhalo haina lamyan ba irawat Memorial Integrity Trust Limit na Delhi Maitai Coordinating Committee DMCC ga khutsamna duna Delhi da chathakiba charahen bagi khongjang Delhi Police na thingkhre limit ki president Malem Thongam na makha taraduna mahakna Charahenbagi Khongjang Police Station mamang da changsin kre malem na luchingduna ngarang Delhi University ge Arts Faculty mamang da changsin ki Charahenbagi Khongjang adu nungthil pung mari makhairom taba aduaida Burari Police Station ge team mamalaktuna thingkhibaga loina Charahen khibagi sing adu Burari Police Station da detain tawduna thamkhibane adubu numidang athengbada Malem Thongam amadi mahaki supporter singbo Police na amuk thadoraki Delhi ge atop mafamda mahaki khongjang changsinbada police na ayaba pibidre haiduna Burari Police Station mamangda charahenbagi khongjang makhata na chathaki Malem Thongam ge matung ina center na athubada mithiang changbiduna state asa thokliba irang asi Lok Sabha mikhal mamangda loisinbiyo mahaki demand asi fangdriba fawba leibak asida leiriba mipum khudingda Manipur da thokliba irang asigi matangda khanghanaba Delhi gi tongan ba mafam singda khongjang makhata na chathakigani haina thamlakli